ꯌꯥꯝ ꯅꯨꯄꯤꯒꯤ ꯈꯨꯆꯥ ꯇꯧꯒꯦꯀꯣ ꯅꯨꯄꯤꯒꯤ ꯑꯩꯈꯣꯏ ꯔꯣꯡ ꯃꯆꯤꯟꯒꯁꯦ ꯀꯣꯛꯇꯅꯕ ꯍꯦꯜꯂꯣ ꯏꯆꯤꯟ-ꯏꯅꯥꯎ ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗꯀꯣ ꯃꯨꯛꯕꯥꯡ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦꯀꯣ ꯃꯌꯥꯝꯒꯤ ꯁꯦꯕꯥꯅꯤ ꯈꯜꯂꯁꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯅꯍꯥꯟ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯄ ꯉꯝꯗꯕꯅꯤ ꯆꯥꯔꯝꯗꯥꯏ ꯌꯧꯔꯗꯤ ꯍꯨꯏꯁꯨ ꯈꯣꯡꯕ ꯍꯧꯒꯠꯂꯛꯑꯦ ꯍꯧꯒꯠꯂꯣ ꯈꯣꯡꯉꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯅ ꯆꯥꯒꯗꯕ ꯃꯊꯦꯜꯁꯦ ꯑꯁꯤꯅ ꯉꯥ ꯊꯣꯡꯕ ꯂꯩꯖꯔꯦ ꯉꯥꯒꯤ ꯃꯃꯩꯅꯤ ꯁꯦ ꯉꯔꯥꯡ ꯊꯣꯡꯕꯅꯤ ꯉꯔꯥꯡꯁꯦ ꯇꯥꯍꯧꯗ꯭ꯔꯦꯕꯀꯣ ꯉꯥꯁꯦ ꯍꯥꯏꯐꯦꯠ ꯌꯥꯝꯕꯅꯤ ꯃꯥꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯔꯧꯅꯤ ꯑꯆꯧꯕ ꯔꯧꯅꯤ ꯑꯗꯨꯒ ꯀꯛꯊꯔꯒ ꯑꯩꯅ ꯂꯧꯔꯛꯄꯅꯤ ꯑꯗꯩꯗꯤ ꯁꯕꯖꯤ ꯊꯣꯡꯕ ꯑꯃ ꯂꯩꯖꯔꯦ ꯑꯗꯩꯗꯤ ꯀꯦꯞꯁꯤꯀꯝ ꯉꯧꯈꯥꯏꯕ ꯑꯃ ꯂꯩꯖꯔꯦ ꯑꯗꯩꯗꯤ ꯃꯣꯔꯣꯛ ꯂꯩꯖꯔꯦ ꯎ ꯃꯣꯔꯣꯛ ꯂꯩꯖꯔꯦ ꯑꯗꯨꯗꯩꯗꯤ ꯁꯦ ꯄꯨꯗꯤꯅꯥꯒꯤ ꯆꯥꯇꯅꯤ ꯎ ꯃꯣꯔꯣꯛ ꯑꯅꯤꯅ ꯃꯦꯠꯈꯥꯏꯕ ꯄꯨꯗꯤꯅꯥ ꯆꯥꯇꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯤꯁ꯭ꯋꯥꯃꯥ ꯕ꯭ꯂꯣꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯇ꯭ꯔꯦ ꯍꯥꯏꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯇꯧꯕꯤꯒꯅꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯅꯧꯕ ꯃꯤꯅ ꯐꯪꯕꯤꯔꯒꯗꯤ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯌꯥꯝ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯑꯩꯁꯦ ꯄꯨꯊꯅ ꯂꯩꯔꯦ ꯃꯌꯥꯝ ꯑꯝꯇ ꯆꯤꯡꯈꯠꯄꯤꯌꯨ ꯄ꯭ꯂꯤꯖ ꯏꯁꯀꯁꯦ ꯗꯥꯎꯟ ꯑꯣꯏꯔꯦꯕ ꯈꯪꯉꯕ ꯗꯥꯎꯟ ꯆꯥꯊꯔꯦꯕ ꯑꯩ ꯈꯪꯉꯕ ꯃꯌꯥꯝ ꯃꯆꯤꯗ ꯊꯨꯝ ꯌꯥꯎꯔꯤꯀꯣ ꯀꯥꯎꯊꯣꯛꯇꯅ ꯊꯨꯝ ꯇꯣꯠꯁꯜꯂꯨꯗꯅꯕꯀꯣ ꯀꯔꯤ ꯄꯇꯥ ꯑꯃ ꯂꯩꯖꯔꯦ ꯁꯦ ꯆꯤꯛꯀꯦꯅꯀꯣ ꯃꯌꯥꯝ ꯁꯦ ꯄꯥꯛꯇ꯭ꯔꯥ ꯀꯔꯤ ꯄꯇꯥꯁꯦ ꯃꯌꯥꯝ ꯁꯤꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥ ꯉꯥꯡꯗꯕꯤꯗ ꯃꯌꯥꯝ ꯆꯥꯅꯕ ꯇꯧꯔꯒꯦ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯀꯩꯁꯨꯝꯕ ꯆꯥꯗ꯭ꯔꯤ ꯃꯌꯥꯝ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯃꯌꯥꯝ ꯃꯅꯝ ꯅꯨꯡꯁꯤꯔꯦ ꯉꯥ ꯆꯥꯗꯕ ꯀꯨꯏꯔꯦ ꯑꯗꯨꯒ ꯁꯕꯖꯤꯁꯤꯒꯩ ꯍꯥꯟꯅ ꯍꯧꯔꯒꯦ ꯁꯦ ꯁꯕꯖꯤꯒꯤ ꯈꯨꯊꯣꯡꯁꯦ ꯃꯣꯅꯣꯁꯀꯣꯂꯤꯇꯥꯅ ꯊꯣꯡꯕꯅꯤ ꯄꯪꯕꯪ ꯁꯥꯏ মনস্কলিতা সবজি টেষ্টিং কৰিব নাকি ꯃꯌꯥꯝꯗꯗꯤ ꯋꯥ ꯉꯥꯡꯗꯕꯤꯗ ꯁꯨꯖꯜꯂꯒꯦ ꯁꯕꯖꯤ ꯂꯣꯏꯁꯨ ꯃꯌꯥꯝ ꯅꯨꯄꯤꯒꯤ ꯈꯨꯆꯥ ꯇꯧꯒꯦꯀꯣ ꯅꯨꯄꯤꯒꯤ ꯑꯩꯈꯣꯏ ꯔꯣꯡ ꯃꯆꯤꯟꯒꯁꯦ ꯀꯣꯛꯇꯅꯕ ꯁꯨꯃꯥꯏꯅ ꯅꯨꯄꯤꯒꯤ ꯆꯥꯕꯁꯦ ꯍꯩꯇꯦ ꯅꯨꯄꯤꯒꯤ ꯈꯨꯆꯥꯁꯦ ꯂꯣꯏꯔꯦ ꯚꯥꯏ ꯇꯥꯇꯤꯟ ꯕꯣꯗꯤꯌꯥ ꯂꯥꯛꯁꯦ ꯇꯥꯇꯤꯟ ꯍꯥꯎꯔꯦ ꯃꯌꯥꯝ ꯁꯦ ꯅꯨꯄꯥꯒꯤ ꯈꯨꯆꯥ ꯍꯣꯜꯗ ꯆꯥꯎꯅ chặt làm này lối hào này hả Masih steel bukan pula apa ni? Masa tu saya kalau gak haunya. Mai sabji saya loi su boleh apa mem? Asyik singa jauh kalau khabi jauh tilau sanam madui karena cái muro karena cái tomato karena cái alu loi su boleh mana apa saja. Hầu anh khá lên phục chế là cái này nè đồ bù khăng để hậu đeo đấy trả lời cái điều cái đấy khăng thêm em nupi khusa nupa khusa cái này cái mẹ mà nói thế mà trên cái ruộng ở đây bây giờ district bay bây giờ cái nó cốt cho nó cái giảm phát nó hỗn lên là chạy một mà chứ bác bác
헐. 바로 해자. 나 동물 얘기면 나 동물 뭐 주고 파서버리면 파서들어. 파서는 나 동물 뭐야? 네. 어저 파잘랍니 봐. 세계 떨어타게 비싸. 잠못 삼자 어디 봐. 어머나. 잠못 쏘여 버리순. Mà xa dày nó từ một nó sẽ hay là khả năng lên ấy của nó đẹp bao thôi 이 정도라고. 거기서는 당원. cũng đang có lại cái cầu thả 예전은 이러고 이 스탠다드로 가면 네. 저는 이제 오르면 로이야를 잡고 Hậu ra một cái vậy là ngon luôn hậu ra chia đó một hạt đó làm video sẽ lùi nhập pháo á làm việc quá cái pipe cái hết cabo mà tầm được quá ấy số cái bê tàu giờ cái làm pipe cái hết cabo nó mít to rồi cái bê tàu giờ cái ấy số làm tàu nào đó ấy số tàu giờ cái mình cũng muốn tàu nào đi này số tàu về quá 저기 돔이면 잘못하게 돔 맞췄느라
ꯅꯍꯥꯟ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯒꯗꯕꯅꯤꯀꯣ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯒꯤ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯗꯕꯅꯤ ꯕꯤꯠꯀ ꯂꯩꯇꯕꯀꯣ ꯍꯞꯇꯥ ꯑꯃ ꯐꯥꯔꯗ꯭ꯔꯥ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯗꯕꯁꯦ ꯅꯍꯥꯟ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯉꯥꯁꯦ ꯃꯃꯩꯁꯦ ꯃꯆꯦꯠ ꯈꯜꯍꯧꯒꯦ ꯑꯗꯣ ꯃꯥꯒꯤ ꯃꯆꯩ ꯑꯃ ꯊꯝꯕꯤꯔꯝꯒꯦ ꯃꯇꯣꯡ ꯁꯥꯏꯠꯁꯦ ꯃꯥꯒꯤ ꯊꯝꯕꯤꯔꯝꯃꯒꯦ ꯙꯔꯃ ꯅꯠꯇꯕ ꯃꯥꯁꯤ ꯆꯥꯊꯣꯛꯈ꯭ꯔꯕꯅꯦꯕ Ngon to putihnya satu piat jol ya Kong kalau ꯑꯩ ꯊꯪꯉꯤ ꯃꯃꯥꯡꯗꯅꯦꯕꯀꯣ ꯇ꯭ꯔꯦꯟꯒꯤ ꯂꯝꯕꯤ ꯊꯣꯛꯄ 살도 많아 lối sạc này mà chân gan cả mà chân ban cái lối sạc này hui मैम मतंग से कई वीडियो से लोसनजर के वीडियो से जम सांगल के दो मैम मनो मिना फंगबिर के लाइक एंड सब्सक्राइब तब मैम कॉपी कनो मैम मथंग वीडियो दा हाउ बंगवा लोने रगा पूरा लाक्से बंगम जगे मैम बाय बाय